mayam ngasi mu channel sina puduna lakjare Hollywood web series Viking gi episode 33 mamangi episode singdu yengbidaba yaurogadi soidana yengbiu wari asi mapung phana bab tanabagi damak haijabani aikoina mamangi episode ki khangkre OSX tana ningthau ekbat ka Judith kana Ethelstan bu sikre habasi ekbat ki wakhanda lambadagi khangkrabani Marcia gi Maharani Quintrit pusu Ethelwolfna OSX ta poraktuna makhoi anigi aronba mari ama laikhre habasu khangkre Peristana rolo asi mahaki nupi Gislana mangonda yadabasi ubada pau phajana phauna nabagi damak larik tamnaba honnarubani adubu larising adusu bhab taba ngamdabadagi rolona oja adubu phukhrabani kritikatana Ragnar gi wakhandasu Ethelstan lamduna ngakpiu haiduna ahumlak hairambadagi Froki gi maral adubu Ragnar nasu ngakpiduna phajanduna thamlamba adu lokthokhrabani biyonsu mathanta jangal duda masana masada changyeng kya pangthokduna inglaba balap mahi duda phawgalaktuna yam kanna lauduna episode adu loisan khibani madugi makha episode 33 asigi ahan masin asida Ragnar si mahaki mayumda isingda tingduna irujaduna leiri magi manaktasu islokna nauna leiraba minai nupi sisu magi damak seba tawduna leiri Ragnar na manakta leiriba nupi asida aidi matam chuppada sibagi wakhan aduma khanduna lei aiga loinaramba maru mapang kaya amasu sikre adubu asiba haiba asina aiga lengona si haiba yade aigi oiba sangsardadi mipung khudimaki sibagi numit amamam lei haina khalli nangisu sibagi numit adu khangningbra haiduna nupi sida hangagli manakta leiriba minai nupi sina aikhoigi oiba sangsardadi asiba haiba su nathaina duna punsi ama hingnabagi lanphamda hena pukning thadanai hairagli Ragnar na amukasu pendaba amagi maithonga loinana aigi sangsardadi isana isabu hatokjare sira khalli hairak lupi sina muk aidi minai amani karigumba matamda adugumba wakhanju khalakpa yawi Ragnar na aikoina pamdrabasu ningthau amadi minai ga leinariba mari asi amana amagi dama khana duna hingadabani hairagli haujik nupi sina Ragnar na tingnu leiriba mafam asida ising khara haijanabagi damak yang wana poraklami masida isingji haijange tawbada makhada tangkhai amasu haidokre masida Ragnar gi phi chi chotli Ragnar su nupi mcha sina thabak phajana tawba haitaba sida ngakna yengduna leiri nupi sina su Ragnar gi chotlaba phi si taithokpiduna kangnaba kan honari Ragnar na nupi sida nangi naming di kari kawi haiduna hangli nupi sina momon noktuna yidu kawi haikre haujik Ragnar na nupi sida yengliba mityeng asi slokna su marum amada leptuna ukre mathangi sina sidana Wessex ta muk lagli masida Maharani Quintrit pu tekta kaidana Wessex tana yaurakpagi damak ekbana party masinduna makhogi official singsi phamduna leiri masida Northumbria gi ningthau Judith ki namapa oiriba Ella su yauri Ella na Quintrit ta adomna ningtamna mafam chitana tekta kaidana lakpagi damak aisu harawa phongdokpa laklibani hairi Quintrit na adomna mafam chitana aigi damak lakpibagi damak thagachari hairi Ella na Marcia di makhatana kari thabak tawgadabano haiduna hangli Quintrit na Wessex ga Northumbria ga punduna Marcia da paliba lanmi gi sasan adubu thugaigadabani haikre Ella na thaba adu mai paklabadi amuhana nangna muk Marcia da Maharani oina pangadaba natra haiduna hangli Quintrit na su hoi hairi Ella na aduga nangi nacha oiriba Ragnar Lodbrok i mari adubu ningthaugi singasan adubu phamangadawribra haiduna kitang saurapna hangagli hantaki Ella gi wahang sida ningthau ekbat ka Quintrit kadi Ella da jingnana munna yengduna laikre Ella na makha tarduna aina mamangda wasak ama sakhrabani madudi Ragnar da aina laman choidana khumkhigani haiduna maramdi Ragnar na matam amada Northumbria da laktuna ai ijat pumba mahakna lauduna chatkhibani aduna ngasisu mahak ko aina singduna leiribani hairagli Quintrit na adomna haibiriba wafam aduna di Ragnar gi i oriba ai cha asisu nangna hatke khallibra hairagli masidagi ningthau Ella su pawakhum amata pidana Quintrit ka makhoi anisi munna yengna duna laikre mathangi sin asidana kritikata muk lagli mafam sida hujik makhoigi chanabigi matung inna kumhai ama pangthoknabagi damak u akangba ma mayam changdana haraukta yamna Ragnar gi mayumda puduna lagli akangba u achi hujik Ragnar gi mayumda hauriba mai asida thajanduna laipu asina mayam sida lauthorakli hujik porakliba u asina mai chakpa loisalakpada hantaki ningtham thagi season asi loisalagani masidagi phudorokpa mangantana aikhoigi mamlaba punsibu mangan pinabiba oirasanu aduga loinana aikhoigi ningthau oiriba Ragnar gi sagaina tai amadi imung manungbusu mangana si matam chuppada pibiba oirasanu ningthau asina mayamgi seba matam kuina tawduna mayamnasu minungsi pibiba oirasanu haiduna lauthokre
ꯃꯌꯥꯝꯁꯤ ꯍꯧꯖꯤꯛ ꯒꯦꯝ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯁ꯭ꯂꯣꯛꯀꯤ ꯃꯅꯥꯛꯇ ꯃꯤꯅꯥꯏ ꯅꯨꯄꯤꯒꯤ ꯗꯨꯁꯤ ꯂꯥꯛꯇꯨꯅ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯥꯏꯚꯔ ꯑꯗꯨ ꯍꯧꯍꯧꯔꯦ, ꯀꯟꯅꯁꯨ ꯀꯞꯄꯧꯔꯤ ꯍꯥꯏꯗꯨꯅ ꯇꯝꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁ꯭ꯂꯣꯛꯁꯨ ꯍꯧꯒꯠꯇꯨꯅ ꯑꯥꯏꯚꯔꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯐ꯭ꯂꯣꯀꯤꯗꯤ ꯃꯌꯥꯝꯅ ꯂꯥꯡꯅꯔꯤꯕꯁꯤ ꯌꯥꯎꯗꯕꯤꯗ ꯔꯦꯒꯅꯔꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯔꯦꯒꯅꯔꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯔꯦꯒꯅꯔꯒꯤ ꯃꯆꯥꯁꯤꯡꯁꯤ ꯀꯨꯝꯍꯩ ꯑꯁꯤꯒꯤꯗꯃꯛ ꯃꯌꯨꯝꯁꯤꯗ ꯗꯦꯀꯣꯔꯦꯁꯟ ꯈꯔ ꯊꯦꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯥꯏꯚꯔꯗꯤ ꯃꯃꯥ ꯁ꯭ꯂꯣꯛꯅ ꯄꯝꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯔꯦꯒꯅꯔꯅ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯇꯩꯅ ꯊꯦꯠꯂꯤꯕ ꯗꯦꯀꯣꯔꯦꯁꯟꯁꯤꯡ ꯑꯁꯤ ꯑꯥꯏꯚꯔꯗꯁꯨ ꯄꯤꯗꯨꯅ ꯅꯪꯁꯨ ꯊꯦꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯁꯤꯗ ꯊꯦꯠꯍꯟꯅꯕ ꯀꯟꯅ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯑꯥꯏꯚꯔ ꯑꯁꯤꯗꯤ ꯃꯄꯥꯅ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯦ꯫ ꯑꯩ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯉꯝꯗꯦ, ꯇꯧꯅꯤꯡꯕꯁꯨ ꯐꯥꯎꯗꯦ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯄꯤꯔꯤꯕ ꯗꯦꯀꯣꯔꯦꯁꯟ ꯇꯧꯅꯕ ꯄꯣꯠ ꯑꯁꯤ ꯂꯪꯊꯣꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯑꯥꯏꯚꯔꯗ ꯅꯝꯐꯨꯗꯨꯅ ꯊꯕꯛ ꯑꯁꯤ ꯇꯧꯍꯟꯒꯦ ꯇꯧꯕ ꯑꯁꯤꯗ ꯃꯃꯥ ꯁ꯭ꯂꯣꯛꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯂꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯔꯦꯒꯅꯔꯗ ꯃꯉꯣꯟꯗꯗꯤ ꯅꯝꯐꯨꯗꯨꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯍꯟꯒꯦ ꯈꯟꯒꯅꯨ ꯍꯥꯏꯔꯤ꯫ ꯔꯦꯒꯅꯔꯅ ꯅꯪꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯣꯟꯊꯅꯕ ꯍꯣꯠꯅꯒꯅꯨ, ꯑꯉꯥꯡ ꯑꯇꯩꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝ ꯃꯍꯥꯛꯁꯨ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯂꯣꯛꯅ ꯑꯗꯨꯕꯨ ꯑꯥꯏꯚꯔꯗꯤ ꯑꯉꯥꯡ ꯑꯇꯩꯁꯤꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ, ꯃꯍꯥꯛꯇꯤ ꯑꯇꯩꯗꯒꯤ ꯇꯣꯉꯥꯟꯕ ꯑꯉꯥꯡꯅꯤ, ꯅꯪꯗꯧꯅ ꯑꯣꯏꯍꯟꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯔꯝꯂꯒ ꯁ꯭ꯂꯣꯛ ꯑꯁꯤ ꯁꯥꯎꯅ ꯑꯉꯥꯡ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯔꯦꯒꯅꯔꯅꯁꯨ ꯇꯥꯟꯅꯗꯨꯅ ꯁ꯭ꯂꯣꯛꯇ ꯑꯩꯈꯣꯏꯅ ꯑꯥꯏꯚꯔꯕꯨ ꯁꯣꯏꯅꯥꯏ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯍꯩꯍꯟꯗ꯭ꯔꯕꯗꯤ ꯆꯥꯎꯔ ꯐꯥꯎꯕꯗ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯈ꯭ꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯂꯣꯛꯅ ꯑꯥꯏꯚꯔꯒꯤꯗꯃꯛꯇ ꯅꯪꯅ ꯋꯥꯕꯤꯒꯗꯕ ꯅꯠꯇꯦ, ꯃꯍꯥꯛꯀꯤꯗꯃꯛꯇꯗꯤ ꯃꯃꯥ ꯑꯩ ꯂꯩꯔꯤ ꯍꯥꯏꯈ꯭ꯔꯦ꯫ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯅꯪꯅ ꯑꯥꯏꯚꯔꯕꯨ ꯅꯨꯡꯁꯤꯕꯒꯨꯝ ꯑꯩꯅꯁꯨ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯤ꯫ ꯁ꯭ꯂꯣꯛꯅ ꯑꯩꯅꯗꯤ ꯑꯗꯨꯝꯅ ꯈꯟꯗꯦ ꯍꯥꯏꯔꯝꯂꯒ ꯔꯦꯒꯅꯔꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯐ꯭ꯂꯣꯀꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯇꯥꯟꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯐꯝꯁꯤꯗ ꯂꯣꯟꯅ ꯆꯪꯂꯕꯁꯨ ꯇꯥꯟꯇ꯭ꯔꯤꯛ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯂꯦ ꯈꯪꯕꯗꯒꯤ ꯑꯩꯒꯤ ꯁꯥꯟꯇꯤꯕꯨ ꯊꯨꯒꯥꯏꯕ ꯂꯥꯛꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯐ꯭ꯂꯣꯀꯤꯁꯨ ꯇꯥꯟꯇ꯭ꯔꯤꯛꯁꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯇꯥꯟꯇ꯭ꯔꯤꯛ ꯑꯁꯤꯅ ꯐ꯭ꯂꯣꯀꯤꯗ ꯑꯩꯒꯤ ꯅꯥꯛꯇ ꯉꯁꯤ ꯂꯥꯛꯂꯤꯕꯁꯤ ꯅꯪ ꯑꯣꯏꯔꯦ, ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯔꯛꯄꯁꯤ ꯃꯇꯝ ꯀꯨꯏꯔꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯁꯨ ꯇꯥꯟꯇ꯭ꯔꯤꯛꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯉꯛꯇꯨꯅ ꯑꯗꯣꯝꯒꯤ ꯋꯥꯐꯝꯗꯨ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯅꯪꯅ ꯅꯁꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛꯄꯨ ꯈꯪꯖꯅꯗꯕ ꯇꯧꯔꯅꯨ, ꯑꯩꯅ ꯉꯁꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯤꯒꯤ ꯑꯥꯔꯊ꯭ꯔꯁꯤ ꯅꯪꯅꯁꯨ ꯈꯪꯂꯤꯕꯅꯤ, ꯑꯩꯉꯣꯟda ꯈꯨꯗꯝ ꯑꯃ ꯄꯤꯗꯨꯅ ꯇꯥꯛꯎ, ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯐ꯭ꯂꯣꯀꯤꯁꯨ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯇꯥꯟꯇ꯭ꯔꯤꯛꯅ ꯍꯦꯛ ꯇꯧꯕ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯃꯤꯉꯣꯟꯗ ꯂꯤꯛꯍꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯐ꯭ꯂꯣꯀꯤꯅꯁꯨ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯉꯁꯤꯗꯤ ꯇꯥꯟꯇ꯭ꯔꯤꯛ ꯑꯁꯤꯗ ꯑꯣꯏꯅ ꯂꯤꯛꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯐꯤꯜ ꯑꯃꯃꯝ ꯐꯥꯎꯅꯕꯒꯨꯝ ꯇꯧꯗꯨꯅ ꯐ꯭ꯂꯣꯀꯤꯁꯤ ꯃꯁꯥꯁꯤ ꯊꯛ ꯅꯤꯛꯇꯨꯅ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯄꯦꯔꯤꯁꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯔꯣꯂꯣꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯒꯤꯁꯂꯥꯅ ꯑꯆꯧꯕ ꯄꯥꯁꯇꯔ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯥꯛꯂꯤꯕ ꯄꯥꯁꯇꯔ ꯑꯁꯤꯅ ꯔꯣꯂꯣꯗ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯔꯣꯝꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯂꯥꯛꯂꯤꯕꯅꯤ, ꯃꯗꯨꯒꯤ ꯃꯔꯝꯅ ꯒꯤꯁꯂꯥꯒ ꯅꯪꯒ ꯈꯥꯏꯅꯅꯕꯒꯤ ꯆꯦ ꯆꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯤꯕ ꯒꯤꯁꯂꯥꯒ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅ ꯈꯪꯂꯤ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯈꯣꯏ ꯑꯅꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯗ꯭ꯔꯤ ꯍꯥꯏꯕꯁꯤꯁꯨ ꯒꯤꯁꯂꯥꯅ ꯇꯝꯕꯗꯒꯤ ꯈꯪꯂꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡꯂꯕꯁꯨ ꯃꯔꯤ ꯂꯩꯅꯗ꯭ꯔꯕꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯈꯥꯏꯅꯊꯣꯛꯄ ꯌꯥꯏ꯫ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯌꯥꯕꯅꯤ, ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯒꯤꯁꯂꯥꯅ ꯍꯥꯏꯖꯗꯨꯅ ꯂꯩꯔꯕ ꯋꯥꯐꯝꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯣꯂꯣꯅ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯁꯥꯎꯗꯨꯅ ꯑꯆꯧꯕ ꯄꯥꯁꯇꯔ ꯑꯁꯤꯗ ꯋꯥꯐꯝ ꯑꯗꯨ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯖꯜꯂꯤꯕꯅꯣ ꯍꯅꯨꯕ ꯍꯥꯏꯗꯨꯅ ꯊꯤꯅ ꯉꯥꯡꯂꯛꯑꯝꯃꯤ꯫ ꯔꯣꯂꯣꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯒꯤꯁꯂꯥꯒ ꯈꯥꯏꯅꯕꯒꯤ ꯑꯌꯥꯕ ꯑꯁꯤ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯂꯣꯅ ꯒꯤꯁꯂꯥꯗ ꯑꯃꯨꯛ ꯑꯣꯟꯖꯜꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯇꯥꯟꯖꯥ ꯑꯃꯨꯛꯇꯪꯗꯤ ꯄꯤꯕꯤꯈꯣ, ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯕ ꯃꯤ ꯑꯣꯏꯔꯕꯅꯤ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯨ ꯅꯪꯒ ꯄꯨꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ, ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯄꯦꯔꯤꯁꯄꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯒꯅꯤ, ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯔꯣꯂꯣꯅ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯦꯟꯗꯨꯅ ꯒꯤꯁꯂꯥꯗ ꯍꯥꯏꯖꯔꯤ꯫ ꯒꯤꯁꯂꯥꯁꯨ ꯃꯁꯤꯗꯒꯤ ꯃꯄꯨꯛꯅꯤꯡꯁꯤ ꯑꯣꯜꯂꯛꯇꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯁꯤ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯒꯤꯁꯂꯥꯅ ꯔꯣꯂꯣꯗ ꯈꯔ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅ ꯑꯩꯁꯨ ꯋꯥꯐꯝ ꯈꯔ ꯅꯪꯉꯣꯟꯗ ꯐꯣꯡꯗꯣꯛꯅꯤꯡꯗꯨꯅ ꯂꯩꯕꯅꯤ, ꯑꯩꯅ ꯄꯦꯔꯤꯁꯀꯤꯗꯃꯛ ꯈꯟꯗꯨꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯈ꯭ꯔꯦ, ꯑꯗꯨꯕꯨ ꯅꯪꯅ ꯁꯦꯡꯅ ꯀꯔꯤ ꯄꯥꯝꯃꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ, ꯑꯩꯒ ꯅꯪꯒ ꯂꯨꯍꯣꯡꯕꯁꯤ ꯄꯥꯝꯃꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯧꯅ ꯄꯤꯔꯤꯕ ꯐꯝ ꯑꯁꯤ ꯄꯥꯝꯂꯤꯕꯔꯥ, ꯑꯗꯨꯒ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯕꯥꯏꯀꯤꯡꯒꯤ ꯇꯤꯝ ꯑꯗꯨ ꯄꯥꯝꯂꯤꯕꯔꯥ, ꯉꯁꯤꯗꯤ ꯑꯁꯦꯡꯕꯗꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯔꯣꯂꯣꯅ ꯒꯤꯁꯂꯥꯗ ꯅꯪꯅꯁꯨ ꯍꯥꯟꯅ ꯈꯪꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ, ꯑꯩꯒꯤ ꯕꯥꯏꯀꯤꯡꯒꯤ ꯇꯤꯝꯁꯤꯡꯕꯨ ꯑꯩꯒꯤ ꯏꯈꯨꯠꯃꯛꯅ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯕꯅꯤ꯫ ꯒꯤꯁꯂꯥꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯈꯪꯂꯦ, ꯑꯗꯨꯕꯨ ꯋꯥꯔꯤꯌꯔꯁꯤꯡꯗꯤ ꯑꯗꯨꯝꯅ ꯇꯧꯅꯕ ꯉꯥꯛꯇꯅꯤ, ꯃꯈꯣꯏꯅ ꯍꯥꯠꯅꯤꯡꯕ ꯃꯤ ꯍꯥꯠꯄꯗ ꯀꯔꯤꯝꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯂꯣꯅ ꯃꯍꯥꯛꯀꯤ ꯈꯨꯠꯊꯥꯡꯗ ꯁꯤꯔꯤꯕ ꯕꯥꯏꯀꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯕ ꯈꯨꯖꯤ ꯑꯁꯤ ꯂꯧꯊꯣꯔꯛꯇꯨꯅ ꯃꯁꯤ ꯑꯩꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯣꯠꯁꯛ ꯑꯁꯤꯒꯤ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯒꯤꯁꯂꯥꯗ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯒꯤꯁꯂꯥꯁꯨ ꯉꯁꯤꯗꯤ ꯔꯣꯂꯣꯒꯤ ꯑꯁꯦꯡꯕ ꯊꯝꯃꯣꯏ ꯑꯁꯤ ꯈꯪꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯦꯟꯇꯤꯃꯦꯠ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯀ꯭ꯔꯦꯇꯦꯀꯠꯇ ꯑꯃꯨꯛ ꯂꯥꯛꯂꯦ꯫
ꯃꯁꯤꯗ ꯔꯦꯒꯅꯔ ꯑꯁꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯁ꯭ꯂꯣꯛꯅ ꯅꯪꯅ ꯑꯩꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯗ ꯀꯜꯂꯛꯄ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯤꯕꯗꯨ ꯑꯩꯅꯁꯨ ꯈꯪꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯔꯦꯒꯅꯔꯁꯨ ꯇꯨꯝꯁꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯁ꯭ꯂꯣꯛꯅ ꯅꯪ ꯇꯨꯝꯗ꯭ꯔꯤ ꯍꯥꯏꯕ ꯑꯩꯅꯁꯨ ꯈꯪꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯂꯕꯁꯨ ꯂꯩꯃꯤꯟꯅꯕ ꯌꯥꯒꯅꯤ꯫ ꯃꯗꯨꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯃꯠꯇ ꯐꯥꯎꯔꯣꯏ꯫ ꯅꯪꯅ ꯃꯍꯥꯛꯀ ꯇꯨꯃꯤꯟꯅꯕ ꯄꯥꯝꯂꯕꯁꯨ ꯇꯨꯃꯤꯟꯅꯕ ꯌꯥꯒꯅꯤ꯫ ꯃꯗꯨꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯁꯥꯎꯕ ꯑꯃꯠꯇ ꯎꯠꯂꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅꯁꯨ ꯅꯪꯅꯁꯨ ꯃꯗꯨꯃꯛ ꯄꯥꯝꯂꯕꯔꯥ ꯍꯪꯗꯨꯅ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯣꯡꯉꯥꯟꯕꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯌꯤꯗꯨ ꯀꯧꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯅ ꯔꯦꯒꯅꯔ ꯍꯣꯏꯅ ꯂꯣꯏꯕ ꯁꯥ ꯈꯔ ꯁꯦꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯦꯟꯅꯕ ꯍꯩꯇ꯭ꯔꯦ꯫ ꯃꯁꯤ ꯎꯕꯗ ꯔꯦꯒꯅꯔꯅꯁꯨ ꯌꯤꯗꯨꯕꯨ ꯀꯧꯊꯣꯛꯇꯨꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯔꯦꯒꯅꯔꯅ ꯌꯤꯗꯨꯗ ꯅꯪꯅ ꯃꯐꯝꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕꯁꯤ ꯀꯔꯝꯅꯅꯣ? ꯊꯕꯛ ꯑꯃꯠꯇꯁꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯍꯩꯇꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯍꯥꯛ ꯂꯥꯟ ꯇꯧꯗꯨꯅ ꯐꯥꯔꯛꯄ ꯃꯤꯅꯥꯏ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯁꯦꯡꯕ ꯋꯥꯐꯝꯁꯤꯡꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯔꯦꯒꯅꯔꯅ ꯌꯤꯗꯨꯗ ꯊ꯭ꯔꯤꯇꯟ ꯇꯧꯈ꯭ꯔꯦ꯫ ꯌꯤꯗꯨꯁꯨ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯦꯟꯗꯨꯅ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕꯗꯨ ꯑꯁꯦꯡꯕꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒ ꯄꯨꯟꯅ ꯖꯍꯥꯖ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯒꯨꯟꯗꯥ ꯈꯔ ꯊꯦꯡꯅꯗꯨꯅ ꯑꯩꯈꯣꯏꯕꯨ ꯐꯥꯕꯤꯈꯤꯕꯅꯤ꯫ ꯈꯔ ꯑꯃꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯃꯈꯣꯏꯅ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯕꯨꯁꯨ ꯇꯣꯈꯥꯏꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯀꯥꯏꯅꯍꯟꯈ꯭ꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯃꯗꯨꯗꯒꯤ ꯅꯪꯉꯣꯟꯗ ꯑꯣꯠ ꯅꯩꯕ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯌꯤꯗꯨꯅ ꯑꯣꯠ ꯅꯩꯕꯗꯤ ꯇꯧꯗꯦ꯫ ꯑꯩꯕꯨ ꯏꯁꯤꯡ ꯂꯝꯕꯤꯗ ꯌꯥꯝ ꯂꯥꯞꯅ ꯄꯨꯊꯣꯔꯛꯂꯒ ꯐ꯭ꯔꯦꯡꯀꯤꯌꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯌꯣꯟꯊꯣꯛꯑꯝꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯑꯩꯅ ꯃꯐꯝꯁꯤ ꯉꯁꯤ ꯐꯥꯎꯕ ꯀꯔꯝꯕ ꯃꯐꯝꯅꯣ ꯍꯥꯏꯕꯗꯨ ꯈꯪꯖꯗ꯭ꯔꯤ꯫ ꯃꯤꯅꯥꯏ ꯑꯃꯒꯤ ꯄꯨꯟꯁꯤꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯁꯛ ꯈꯪꯖꯅꯕ ꯍꯣꯠꯅꯕꯒꯤ ꯍꯛ ꯐꯥꯎꯕ ꯐꯪꯗꯕꯅꯤ꯫ ꯃꯤꯅꯥꯏꯗꯤ ꯍꯤꯡꯅ ꯍꯤꯡꯅ ꯑꯁꯤꯕꯒ ꯄꯥꯡꯀꯛ ꯑꯣꯏꯔꯕ ꯃꯤꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯁꯨ ꯌꯤꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯤꯕꯁꯤꯗ ꯐꯤ ꯑꯃ ꯏꯟꯁꯤꯟꯕꯤꯗꯨꯅ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯠꯀꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯕꯤꯌꯣꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯕꯤꯌꯣꯟꯁꯤ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯈꯨꯊꯥꯡꯗ ꯇꯦꯇꯨ ꯑꯃ ꯀꯟꯅ ꯍꯛꯂꯤ꯫ ꯇꯦꯇꯨ ꯑꯁꯤ ꯍꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯌꯦꯡꯕ ꯃꯦꯞ ꯃꯆꯦꯠ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯦꯞ ꯑꯁꯤꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯉꯝꯃꯒ ꯕꯤꯌꯣꯟꯅ ꯃꯥꯒꯤ ꯄꯨꯒꯗꯕ ꯄꯣꯠꯆꯩꯁꯤꯡꯁꯤ ꯍꯥꯞꯆꯤꯟꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯕꯒꯤꯗꯃꯛ ꯃꯐꯝꯁꯤ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀ꯭ꯔꯦꯇꯤꯀꯠꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯁꯤꯟꯁꯤꯗ ꯇꯣꯉꯥꯟꯅ ꯁꯥꯗꯨꯅ ꯊꯝꯂꯕ ꯁꯪ ꯑꯃ ꯎꯔꯤ꯫ ꯃꯁꯤꯗ ꯔꯦꯒꯅꯔꯒ ꯌꯤꯗꯨꯒꯁꯤ ꯂꯥꯛꯂꯤ꯫ ꯌꯤꯗꯨꯅ ꯔꯦꯒꯅꯔꯗ ꯃꯐꯝ ꯑꯁꯤ ꯀꯔꯝꯕ ꯃꯐꯝꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯔꯦꯒꯅꯔꯅ ꯃꯐꯝ ꯑꯁꯤ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯕ ꯃꯐꯝꯅꯤ꯫ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯝꯇ ꯆꯪꯗꯕꯅꯤ꯫ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯄꯣꯊꯥꯕ ꯃꯐꯝꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯌꯤꯗꯨꯗ ꯅꯪꯁꯨ ꯄꯥꯝꯂꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯂꯥꯛꯄ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯌꯤꯗꯨꯅ ꯃꯗꯨ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯔꯦꯒꯅꯔꯅ ꯑꯩ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯑꯩꯉꯣꯟꯗ ꯑꯣꯏꯊꯣꯛꯑꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ꯫ ꯌꯤꯗꯨꯅ ꯑꯃꯨꯛ ꯑꯩꯒꯤ ꯃꯤꯅꯥꯏꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯃꯐꯝꯁꯤꯗ ꯂꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯎꯆꯤꯁꯤꯡꯁꯤꯗ ꯃꯆꯤꯟꯖꯥꯛ ꯊꯥꯛꯄꯤꯅ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯗꯔꯀꯥꯔ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯅꯪꯗꯤ ꯃꯤꯅꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯍꯩꯇꯦ꯫ ꯑꯗꯨꯅ ꯅꯪ ꯊꯕꯛ ꯑꯗꯨꯗꯒꯤ ꯑꯩꯅ ꯂꯧꯊꯣꯛꯂꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯌꯤꯗꯨꯅ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕꯗꯨ ꯑꯁꯦꯡꯕꯔꯥ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯁꯤ ꯔꯦꯒꯅꯔꯗ ꯈꯥꯅ ꯌꯦꯡꯉꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ꯫ ꯅꯪꯗꯤ ꯊꯕꯛ ꯑꯃꯠꯇꯗ ꯆꯟꯅꯒꯗꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯉꯥꯡꯉꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯌꯤꯗꯨꯁꯨ ꯔꯦꯒꯅꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯆꯠꯈꯤꯕ ꯌꯥꯕꯒꯤ ꯑꯌꯥꯕꯗꯨ ꯐꯪꯂꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯔꯦꯒꯅꯔꯅꯁꯨ ꯌꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯁꯨ ꯆꯠꯈꯤꯕ ꯌꯥꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯕꯤꯌꯣꯟ ꯑꯁꯤ ꯃꯌꯨꯝꯗ ꯍꯜꯂꯛꯅꯕꯒꯤꯗꯃꯛ ꯎꯃꯪꯁꯤꯡꯁꯤ ꯐꯥꯎꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯈꯣꯟꯖꯦꯜ ꯑꯃꯒꯤ ꯁꯃꯤꯟ ꯑꯃ ꯐꯪꯂꯤ꯫ ꯕꯤꯌꯣꯟꯁꯨ ꯁꯃꯤꯟꯁꯤ ꯐꯪꯕꯗꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯂꯩꯗꯨꯅ ꯌꯦꯡꯉꯛꯂꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯎ ꯃꯔꯨꯝ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯁꯤꯟꯈꯤꯕꯁꯤ ꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯃꯐꯝꯁꯤꯗꯒꯤ ꯈꯤꯇꯪ ꯌꯥꯡꯂꯞꯅ ꯂꯥꯛꯇꯨꯅ ꯖꯒꯥ ꯑꯃꯗ ꯑꯃꯨꯛ ꯊꯨꯡꯂꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯉꯁꯥꯏ ꯀꯥꯐ ꯑꯣꯏꯅ ꯅꯦꯛꯈꯤꯕ ꯁꯥꯊꯤꯕ ꯅꯨꯄꯥ ꯑꯗꯨ ꯆꯣꯡꯊꯣꯔꯛꯇꯨꯅ ꯕꯤꯌꯣꯟꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯕꯤꯌꯣꯟꯁꯨ ꯃꯁꯤꯕꯨ ꯗꯤꯐꯦꯟꯁ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯤꯄꯥ ꯑꯁꯤꯗꯤ ꯉꯥꯏꯍꯥꯛ ꯑꯦꯇꯦꯛ ꯇꯧꯔꯝꯃꯒ ꯃꯐꯝꯁꯤꯗꯒꯤ ꯑꯃꯨꯛ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯕꯤꯌꯣꯟꯁꯨ ꯉꯛꯇꯨꯅ ꯂꯩꯗꯨꯅ ꯌꯦꯡꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯑꯃꯨꯛ ꯅꯤꯄꯥ ꯑꯁꯤꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤ꯫ ꯃꯁꯤꯗꯗꯤ ꯕꯤꯌꯣꯟꯅ ꯗꯤꯐꯦꯟꯁ ꯇꯧꯕ ꯅꯪꯍꯧꯗꯕꯗꯒꯤ ꯃꯃꯥꯏ ꯑꯁꯤ ꯊꯥꯡꯅ ꯁꯣꯛꯈ꯭ꯔꯦ꯫ ꯕꯤꯌꯣꯟꯁꯨ ꯁꯥꯎꯅ ꯅꯤꯄꯥ ꯑꯁꯤꯗ ꯈꯨꯠ ꯊꯥꯒꯦ ꯇꯧꯕꯗ ꯑꯃꯨꯛꯁꯨ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯕꯤꯌꯣꯟꯁꯤ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯈꯔ ꯂꯥꯞꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯉꯥ ꯐꯥꯅꯕ ꯈꯣꯏꯁꯤꯡ ꯑꯁꯤꯅ ꯈꯨꯠꯂꯥꯏ ꯑꯃ ꯁꯥꯔꯦ꯫ ꯃꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯆꯤ ꯑꯃꯗ ꯃꯍꯥꯛꯁꯤ ꯂꯨꯝꯗꯨꯅ ꯑꯃꯨꯛ ꯂꯩꯔꯤ꯫ ꯃꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯐꯣꯡꯅ ꯂꯥꯛꯄ ꯑꯁꯤ ꯕꯤꯌꯣꯟꯅ ꯎꯔꯦ꯫ ꯅꯤꯄꯥ ꯑꯁꯤꯅꯁꯨ ꯕꯤꯌꯣꯟꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯕꯤꯌꯣꯟꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯁꯤ ꯃꯍꯥꯛꯅꯁꯨ ꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯅꯤꯁꯤ ꯍꯧꯖꯤꯛ ꯆꯦꯟꯁꯟꯅꯗꯨꯅ ꯐꯖꯔꯕ ꯐꯥꯏꯠ ꯑꯃ ꯇꯧꯔꯝꯕꯗꯒꯤ ꯕꯤꯌꯣꯟꯅ ꯉꯁꯥꯏꯒꯤ ꯃꯍꯥꯛꯀꯤ ꯈꯣꯏꯅ ꯁꯥꯈꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯃꯃꯥꯏꯗ ꯌꯨꯍꯟꯗꯨꯅ ꯊꯧꯔꯤꯁꯤꯅ ꯃꯈꯨꯠ ꯃꯁꯥ ꯑꯁꯤꯁꯨ ꯎ ꯑꯃꯗ ꯂꯣꯏꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯅꯤꯄꯥ ꯑꯁꯤꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯁꯥ ꯑꯃ ꯈꯣꯡꯕꯒꯨꯝ
China asi khangduna lauduna leiri Bion hojik nipa asida siriba ngasa Elender na sibikiba khudop adu lauthokduna utlaga mafamsida kanana tharakpano haiduna tattana hangli adubu nipa asisu sukhum khumde masidagi Biona matam mangnabani khanduna sori amana mabuksida thinjanduna phakaiduna hatokhre mathangi sin asidana Floki ga Helga ga da muk lagli hojik makhoigi manakta slok asi laktuna Helga nasu taramna okli Floki di slokta achawa mi yeng amaga loinana hojik amu aingondagi kari pamlibage haiduna hangli Helga na Floki da nang amukta tumin layu Maharani amana yumda lakpiba habasi aikoina su haraufam thoi hairi slongna hojik machanupa Aibar si puthoktuna Floki da Floki aigi icha tomba Aibar asi nangi nanakta nungtigi puduna lakke nangna mahakpu aikoigi oiba laisingi gyan adu pibigadabani angang asida nangna Christian singbu tathihanduna sangsar sida afawba mima ohenna hotnagadabani thaba asi Ragnar na ngamoi khangbadagi nangi nanakta puduna laklibani haikri mathangi sin asidana Ragnar da muk lakli masida Ragnar da Yeduna aigi ifamda nangi damak kanagadaba hida ama lei hairami Ragnar na aidi nasu nadana hairami Yeduna nangna nadrabasu China di leiri naribasi nangi nasada natte nangi kok manung asidani hairagli masidagi Ragnar su Yeduda munna chingnaduna yengagli Yeduna hojik manama singna saba hida ama puthoraktuna Ragnar da inge tawrami masida Ragnar na su chaw haba yade Yeduna aina illibasi huni haina khanbra haiduna mana tangkhai ma chathokre arema tangkhai sina Ragnar da muk pijarami masidagi makhoi ani si masada phil amam phauna duna nisha ma da tawduna leikre Ragnar so hojik masada ahongba ma laklibasi masana ngakchaduna Yedu hariba nupi mcha asiga munna yengnaduna leiri masidagi hida asi Ragnar su Yeduna pirak pakhudimak loina chasankhre Yedu su hida asi watana bidamak sungdana kanna honari Sinsida hojik Ragnar si angawbagi matawgum tawbagum su uri nungdangda su Yeduna mamai mamitta makeup kaya ama tawsanduna Ragnar da Chinese ki oiba jagoi kaya ama su tambirami mathangi sin asidana Legartha gi sinda muk lakli masida Legartha na mahaki phi saduna leiba si leiringai Kaf ka Elender gana manakta phamduna leiri tanja asida makhoigi thongjao si hangdoraktuna Legartha gi machanwa Bion asi khangawduna changchalagli Kaf ka Elender gadi Bion ubada angakpa magaloinana yengduna leiri Biona mama Legartha da nungairibara ima haiduna mama na su chensanduna Bion da konbirami Kafna Bion da aikoina tabada nahakti yum thadoktuna chatkhre haina tai karigino haiduna hangli Biona kanano ma thiba chatpani hairagli Kafna nangna thiribadu kanano haiduna hangli Biona mu ai isani hairagli wafam asi tabada mama Legartha di haraujarami masidagi Kafna mahaki manaida Bion da thaknaba mahi khara pinabagidamak order tawkhre Kafna makha taraduna mafamsida nang yaurakpagi aikoina su harauba phongdoi hairami masidagi Biona aidi yam thuna heta maram chadana harauba pangphong phongdokpa mi natte madugi darkar su oide aina mafamsida laklibasi thabak ani khaki lakpani amana aigi imabu unaba lakpani aduga thabak amana Torbi bu lawba lakpani hairagli Bion gi wafamsi tabada Elender hogalaktuna Torbi asi aigi nupini habasi nang khangdabara haiduna hangagli Biona mu nangi nupi ama oiraga minai dauna thamgadra haiduna ngangagli makhoinina marayena rake torokpa sida Kafna nakhoini gi wafamdu Torbi da hangduna yengasi mahakchu mahaki apamba lambi da chatnabagi hak adu lei Torbi nangdi kari khallibage haiduna Kafna hangami Torbi su wakhan ngaktang khalamaga aidi Bion go oina chatkrage hairagli masidagi Elender su mayam sigi mamangda ikaire Elender na muk nangna chatkhrabasu anga sidi puba yaroi hairaglani Torbi na su macha sibu konjaduna thadokpa ngamoi haiduna kaptuna leiri Bion su Torbi na anga si thadokpa ngamoi hairabanina mafam sidagi thokhina bohonaragli Torbi na muk Bion bu kaujaduna mamam chabu pubina kanna hairaglami adubu hujik Bion di upai leite Torbi bu di puba ngami aduga angang sibudi Elender da thamambada tare tawribi singsi yengduna Bion gi mama Legartha na Torbi gi manakta changsanduna nangna pamlabadi Bion gi manakta naning tamna hingjaruro anga asigidi karimta khanganu aina loina yengsinbirage haiduna Torbi si Bion ga thadokre mathangi sin asidana Wessex ta muk lakli masida party ma pangthoktuna ekbana mayam sida ngasigi party asi Marcia ga Northumbria ga Wessex ga punsanbagi damak pangthokpa party mani chanaba maruki damak pangthokpani hairi Elana su chanaba maruki damak pangthokpani habasi adumak hairi adubu Quintrit nadi ningthau ahumgi damak party si pangthokpani hairagli Quintrit na mayam sida phongdokninglibasi mahaki pikliba macha Ragnar gi adubu ningthau ni haiduna sak takninglibani ningthau Elade Quintrit gi hai sida sauningbama phauri hojik mahakna mayam sida sum yengakpada
ꯀ꯭ꯋꯤꯟꯇ꯭ꯔꯤꯠꯀ ꯑꯦꯊꯦꯜꯋꯨꯐꯀꯁꯨ ꯌꯥꯝꯅ ꯆꯥꯟꯅꯕꯒꯤ ꯇꯝ ꯑꯃꯁꯨ ꯎꯔꯤ꯫ ꯁꯣꯝꯗꯅ ꯃꯆꯥꯅꯨꯄꯤꯒꯤ ꯖꯨꯗꯤꯠꯀ ꯋꯦꯁꯦꯛꯁꯀꯤ ꯅꯤꯡꯊꯧ ꯑꯦꯒꯕꯥꯠꯀ ꯀꯣꯏꯅꯗꯅ ꯋꯥꯔꯤ ꯁꯥꯕꯁꯤ ꯎꯔꯤ꯫ ꯃꯁꯤ ꯎꯕꯗ ꯑꯦꯂꯥꯗꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ꯫ ꯖꯨꯗꯤꯠꯁꯨ ꯃꯄꯥ ꯑꯦꯂꯥꯅ ꯎꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯃꯁꯤꯗ ꯑꯦꯂꯥꯅ ꯇꯥꯟꯅꯗꯨꯅ ꯑꯩꯕꯨ ꯅꯪꯅ ꯑꯄꯪꯕ ꯃꯤ ꯑꯣꯏꯅ ꯎꯕ꯭ꯔꯥ? ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯗꯨ ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯃꯐꯝꯁꯤꯗ ꯂꯥꯛꯄꯗꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯆꯠꯅꯕꯤ ꯊꯨꯒꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯨꯅ ꯂꯥꯏ ꯌꯦꯛꯄꯒꯤ ꯊꯕꯛ ꯑꯗꯨꯁꯨ ꯇꯧꯔꯤ꯫ ꯑꯗꯨꯒ ꯉꯁꯤꯅ ꯅꯀꯨꯕꯣꯛꯀ ꯑꯔꯣꯟꯕ ꯃꯔꯤ ꯑꯃ ꯊꯝꯂꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯦ꯫ ꯏꯆꯥꯅꯨꯄꯤꯅꯦ ꯍꯥꯏꯕꯗ ꯑꯩ ꯏꯊꯟꯇ ꯏꯀꯥꯏꯔꯛꯂꯦ꯫ ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯖꯨꯗꯤꯠꯇ ꯊꯤꯅ ꯉꯥꯡꯂꯤ꯫ ꯃꯁꯤꯗꯒꯤ ꯖꯨꯗꯤꯠꯁꯨ ꯃꯄꯥꯗ ꯂꯩꯈꯠꯂꯛꯇꯨꯅ ꯑꯩ ꯉꯁꯤꯗꯤ ꯕꯕꯥꯒꯤ ꯃꯤꯅꯥꯏ ꯅꯠꯇ꯭ꯔꯕꯅꯤ, ꯑꯗꯨꯒ ꯀꯅꯥꯝꯇꯒꯤ ꯃꯤꯅꯥꯏꯁꯨ ꯑꯣꯏꯗ꯭ꯔꯕꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯐꯅ ꯀꯟꯅ ꯐꯥꯖꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯩꯗꯤ ꯅꯤꯡꯇꯝꯕ ꯃꯤ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅ ꯂꯩꯔꯅꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥꯗ ꯃꯨꯛꯈꯥꯏꯔꯝꯂꯒ ꯖꯨꯗꯤꯠ ꯑꯁꯤ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯄꯦꯔꯤꯁꯇ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯁꯤꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯈ꯭ꯔꯤꯁꯃꯥꯁ ꯅꯨꯃꯤꯠꯀꯤ ꯃꯌꯥꯝꯁꯤ ꯆꯥꯛꯂꯦꯟ ꯑꯃ ꯄꯨꯟꯅ ꯆꯥꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯆꯥꯔꯂꯁꯅ ꯃꯆꯥꯅꯨꯄꯤ ꯒꯤꯁꯂꯥꯕꯨ ꯎꯗꯕꯗꯒꯤ ꯉꯁꯤꯒꯤ ꯄꯨꯡꯐꯝ ꯑꯁꯤꯗꯤ ꯃꯇꯝ ꯆꯥꯅ ꯌꯧꯔꯛꯄꯗꯤ ꯐꯕꯅꯤ, ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯗ ꯍꯪꯉꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯒꯤꯁꯂꯥ ꯑꯁꯤ ꯅꯍꯥꯟꯈꯩ ꯎꯗꯕ ꯃꯣꯃꯣ ꯅꯣꯛꯄ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯥꯝꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯔꯣꯂꯣꯕꯨ ꯀꯥ ꯃꯅꯨꯡꯗ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯃ ꯁꯥꯔꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯅꯤꯡꯊꯧ ꯆꯥꯔꯂꯁꯁꯨ ꯉꯛꯇꯨꯅ ꯃꯣꯃꯣ ꯅꯣꯛꯆꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯂꯣꯁꯨ ꯆꯥꯛ ꯆꯥꯕ ꯑꯁꯤ ꯌꯥꯎꯗꯕꯤꯗ ꯒꯤꯁꯂꯥꯒ ꯈꯨꯠ ꯁꯝꯅꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯌꯥꯝ ꯍꯔꯥꯎꯅ ꯄꯨꯟꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯗꯤ ꯃꯈꯣꯏꯅꯤꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯉꯛꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯈꯣꯏꯅꯤꯅ ꯀꯥ ꯑꯁꯤ ꯌꯧꯔꯕ ꯃꯇꯨꯡ ꯒꯤꯁꯂꯥꯅ ꯌꯥꯝ ꯍꯣꯠ ꯑꯣꯏꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯀꯥ ꯑꯁꯤ ꯊꯣꯡ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯔꯣꯂꯣꯗ ꯆꯣꯡꯁꯟꯗꯨꯅ ꯑꯦꯟꯇꯤꯃꯦꯠ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯃꯄꯥꯟꯗꯅ ꯃꯄꯥ ꯆꯥꯔꯂꯤꯁ ꯍꯣꯏ ꯃꯌꯥꯝ ꯑꯁꯤ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯆꯥꯅꯨꯄꯤ ꯒꯤꯁꯂꯥꯒ ꯔꯣꯂꯣꯒꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗꯒꯤ ꯑꯃꯅ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯆꯥꯛꯂꯦꯟ ꯑꯁꯤ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀ꯭ꯔꯦꯇꯤꯀꯠꯇ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯁꯤꯗ ꯔꯦꯒꯅꯔ ꯍꯣꯏꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯀꯨꯝꯍꯩ ꯑꯃ ꯊꯣꯛꯄꯗꯒꯤ ꯃꯌꯥꯝꯁꯤꯅ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯔꯦꯒꯅꯔꯅ ꯃꯃꯤꯠ ꯃꯃꯥꯏꯗ ꯃꯆꯨ ꯀꯌꯥ ꯁꯪꯖꯟꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯐꯝꯁꯤ ꯌꯧꯔꯕ ꯃꯇꯨꯡ ꯃꯩꯖꯥꯎ ꯑꯁꯤ ꯍꯧꯒꯠꯇꯨꯅ ꯔꯦꯒꯅꯔꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯂꯥꯏꯄꯨꯁꯤꯡ ꯑꯁꯤꯒ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯅꯣꯡꯉꯥꯟꯕꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯀ꯭ꯔꯦꯇꯤꯀꯠ ꯃꯥꯏꯀꯩ ꯇꯝꯅ ꯅꯤꯄꯥ ꯑꯃꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯟꯃꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯖꯍꯥꯖ ꯈꯔ ꯊꯧꯖꯤꯜꯂꯛꯂꯤ꯫ ꯃꯁꯤꯕꯨ ꯎꯕꯗꯒꯤ ꯁ꯭ꯂꯣꯛꯇꯁꯨ ꯃꯆꯥꯅꯨꯄꯥꯁꯤꯡꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯍꯧꯔꯦ ꯍꯥꯏꯗꯨꯅ ꯇꯝꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯀ꯭ꯔꯦꯇꯤꯀꯠꯇ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤ ꯔꯦꯒꯅꯔꯒꯤ ꯃꯌꯨꯝ ꯑꯣꯏꯔꯤꯕ ꯁ꯭ꯂꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯆꯪꯉꯛꯇꯨꯅ ꯁ꯭ꯂꯣꯛꯇ ꯕꯦꯚꯥꯔ ꯎꯠꯇꯨꯅ ꯑꯗꯣꯝꯅ ꯑꯌꯥꯕ ꯄꯤꯕꯤꯔꯕꯗꯤ ꯑꯩꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯛ ꯇꯥꯛꯆꯔꯒꯦ꯫ ꯑꯩꯒꯤ ꯏꯃꯤꯡ ꯍꯦꯔꯦꯜꯕꯨꯠ ꯍꯥꯏꯅ ꯀꯧꯏ꯫ ꯑꯩꯍꯥꯛ ꯅꯤꯡꯊꯧ ꯑꯃꯁꯨꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯁ꯭ꯂꯣꯛꯅ ꯑꯗꯣꯝꯅ ꯇꯁꯦꯡꯅꯃꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯕꯤꯔꯕꯗꯤ ꯃꯐꯝꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯂꯤ꯫ ꯃꯐꯝꯁꯤꯗ ꯆꯪꯉꯛꯇꯨꯅ ꯐꯝꯕꯤꯔꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯟꯈ꯭ꯔꯦ꯫ ꯁ꯭ꯂꯣꯛꯅ ꯍꯦꯔꯦꯜꯕꯨꯠꯀ ꯐꯝꯃꯤꯟꯅꯗꯨꯅ ꯃꯐꯝꯁꯤꯗ ꯑꯗꯣꯝꯅ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯔꯦꯜꯅ ꯂꯝꯀꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯄꯥꯡꯒꯟ ꯊꯧꯅꯥ ꯑꯃꯗꯤ ꯇꯧꯕ ꯉꯝꯕꯁꯤꯡ ꯑꯗꯨ ꯇꯥꯖꯕꯗꯒꯤ ꯑꯩꯁꯨ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯦꯔꯦꯜꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛꯃꯛ ꯑꯩꯗꯤ ꯔꯦꯒꯅꯔꯕꯨ ꯎꯅꯕ ꯄꯥꯝꯃꯤ꯫ ꯃꯍꯥꯛ ꯎꯅꯔꯕꯗꯤ ꯊꯃꯣꯏꯁꯤ ꯄꯦꯟꯖꯒꯗꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯎꯗꯦ, ꯀꯗꯥꯏꯗ ꯆꯠꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯁ꯭ꯂꯣꯛꯁꯨ ꯍꯦꯔꯦꯜꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯗꯣꯝ ꯔꯦꯒꯅꯔꯕꯨ ꯌꯥꯝ ꯊꯨꯅ ꯎꯅꯕ ꯐꯪꯉꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯅ ꯍꯦꯔꯦꯜꯒꯤ ꯇꯤꯝꯁꯤꯡꯁꯤ ꯂꯥꯛꯄꯒꯤꯗꯃꯛ ꯔꯦꯒꯅꯔꯒꯤ ꯃꯌꯨꯝꯁꯤꯗ ꯄꯥꯔꯇꯤ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯍꯦꯔꯦꯜ ꯍꯥꯏꯔꯤꯕ ꯅꯧꯅ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯃꯌꯥꯝꯁꯤꯗ ꯁꯇ꯭ꯔꯪ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯗ ꯔꯦꯒꯅꯔꯒꯤ ꯃꯆꯥꯅꯨꯄꯥ ꯎꯕꯥ ꯑꯃꯗꯤ ꯕꯤꯁꯥꯛꯅ ꯆꯪꯁꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒ ꯑꯣꯏꯅ ꯁꯥꯟꯅꯁꯤ ꯍꯥꯏꯔꯤ꯫ ꯍꯦꯔꯦꯜꯅ ꯉꯁꯤꯗꯒꯤ ꯑꯩ ꯅꯤꯡꯊꯧ ꯑꯣꯏꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯔꯦꯒꯅꯔꯒꯤ ꯐꯝꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯑꯉꯥꯡ ꯑꯅꯤꯁꯤꯒ ꯁꯇ꯭ꯔꯪ ꯑꯁꯤ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤ ꯎꯕꯗ ꯁ꯭ꯂꯣꯛꯁꯨ ꯆꯤꯡꯅꯗꯨꯅ ꯃꯍꯥꯛꯀꯤ ꯐꯝꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯍꯦꯔꯦꯜꯗ ꯑꯩꯅ ꯑꯗꯣꯝꯗ ꯑꯃꯨꯛꯀꯁꯨ ꯍꯪꯂꯤꯕꯁꯤꯅꯤ, ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯪꯂꯤ꯫ ꯍꯦꯔꯦꯜꯅ ꯁꯇ꯭ꯔꯪꯒꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯋꯥꯁꯛ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯁ꯭ꯂꯣꯛꯅ ꯀꯅꯥꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯔꯦꯜꯅ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯗꯅꯤ꯫ ꯃꯍꯥꯛꯁꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯁꯤ ꯍꯥꯏꯔꯨꯕꯗ ꯃꯍꯥꯛꯅ ꯌꯥꯔꯛꯈꯤꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯁ꯭ꯂꯣꯛꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯔꯛꯈꯤꯗꯕꯒꯤ ꯃꯔꯝ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯑꯃꯨꯛ ꯍꯪꯂꯤ꯫ ꯍꯦꯔꯦꯜꯅ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯄꯥꯡꯒꯟ ꯊꯧꯅꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯗꯒꯤ ꯃꯍꯥꯛꯅ ꯌꯥꯈꯤꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯁ꯭ꯂꯣꯛꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯝꯗꯨꯅ ꯐꯥꯕ ꯀꯩꯗꯧꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯔꯦꯜꯅ
ꯑꯗꯣꯝꯅ ꯍꯪꯕꯤꯔꯤꯕ ꯋꯥꯍꯪꯗꯨ ꯌꯥꯝ ꯐꯖꯕ ꯋꯥꯍꯪꯅꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯐꯥꯗꯨꯅ ꯂꯧꯕꯁꯨ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯃꯗꯨꯃꯛ ꯇꯧꯕꯁꯨ ꯄꯥꯝꯗꯦ ꯑꯩꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯕꯨ ꯖꯣꯏ ꯇꯧꯗꯨꯅ ꯂꯧꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ ꯁ꯭ꯂꯣꯛꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯖꯣꯏ ꯇꯧꯕ ꯑꯗꯨꯗꯤ ꯀꯔꯝꯅ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯪꯀꯠꯂꯛꯂꯤ ꯍꯦꯔꯜꯅ ꯁ꯭ꯂꯣꯛꯇ ꯃꯨꯟꯅ ꯌꯦꯡꯉꯝꯗꯨꯅ ꯃꯌꯥꯝꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯕꯨ ꯌꯥꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯕꯨ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯀꯥꯟꯗꯗ ꯃꯍꯥꯛꯅ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯂꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯔꯦꯒꯅꯔꯒꯤ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯉꯛꯇꯨꯅ ꯇꯨꯃꯤꯟ ꯅꯤꯄꯥ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯁ꯭ꯂꯣꯛꯅ ꯈꯔ ꯇꯞꯊꯅ ꯑꯗꯣꯝꯅ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯄꯥꯝꯂꯕꯗꯤ ꯔꯦꯒꯅꯔꯕꯨ ꯍꯥꯟꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯔꯛꯂꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯕꯤꯌꯣꯟꯁꯨ ꯂꯥꯛꯂꯤ ꯕꯤꯌꯣꯟꯅ ꯃꯄꯥꯒꯤ ꯐꯝꯐꯝꯗ ꯅꯤꯄꯥ ꯑꯃꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯃꯃꯤꯠ ꯑꯁꯤ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯔꯦꯒꯅꯔꯁꯨ ꯂꯥꯛꯇꯨꯅ ꯕꯤꯌꯣꯟꯗ ꯍꯧꯖꯤꯛꯇ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯔꯤ ꯕꯤꯌꯣꯟꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯍꯦꯔꯜ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯔꯦꯒꯅꯔꯅꯁꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯅ ꯆꯪꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯞ ꯁꯥꯏꯗꯨꯅ ꯅꯤꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯦ ꯃꯌꯥꯝꯁꯤꯁꯨ ꯔꯦꯒꯅꯔꯒꯤ ꯃꯑꯣꯡꯁꯤꯗ ꯇꯨꯃꯤꯟ ꯂꯩꯅꯔꯤ ꯍꯦꯔꯜꯁꯨ ꯉꯁꯥꯏꯗꯒꯤ ꯔꯦꯒꯅꯔ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯂꯥꯡꯂꯝꯕꯗꯨ ꯔꯦꯒꯅꯔ ꯎꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯔꯦꯒꯅꯔꯅ ꯍꯦꯔꯜꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯁꯛ ꯈꯤꯇꯪ ꯇꯥꯈꯠꯂꯞꯅ ꯅꯪꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈ꯭ꯔꯦ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ